ꯑꯩꯒꯤ ꯄꯣꯛꯐꯝꯗꯤ ꯑꯝꯇꯣꯂꯥ ꯍꯣꯖꯥꯏ ꯀꯧꯏ꯫ ꯅꯣꯡꯗꯝꯕꯝ ꯅꯤꯉꯣꯜ ꯈꯣꯏꯔꯥꯛꯄꯝ ꯁꯥꯀꯟꯇ ꯑꯣꯡꯕꯤ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯨꯁꯨꯝꯂꯩ ꯀꯧꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯖꯤꯛꯇꯪ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯦ꯫ ꯑꯔꯥꯜ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯔꯛꯄ ꯃꯃꯥꯡꯉꯩꯗꯗꯤ ꯑꯍꯜ ꯂꯃꯟꯅ ꯉꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ ꯇꯝꯕ ꯑꯩꯁꯨ ꯊꯋꯥꯏꯗꯣ ꯈꯔ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯥꯅ ꯏꯄꯥꯅꯁꯨ ꯃꯇꯝꯗꯨꯒꯤ ꯂꯧꯎ ꯁꯤꯡꯎꯕ ꯆꯦꯡꯕꯥꯛ ꯐꯧꯁꯨ ꯑꯁꯤꯒꯤ ꯁꯟ ꯏꯔꯣꯏ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯨꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯣꯏꯈꯤꯕꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯕꯨ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯁꯟ ꯁꯦꯜꯂꯝꯃꯤ, ꯏꯔꯣꯏ ꯁꯦꯜꯂꯝꯃꯤ, ꯂꯧ ꯂꯤꯡꯉꯝꯃꯤ, ꯁꯝꯕꯣꯛ ꯈꯣꯏꯖꯩꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯂꯦꯜꯂꯛꯄꯅ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤꯗꯅ ꯆꯥꯎꯔꯛꯑꯦ, ꯁꯥꯡꯉꯛꯑꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯖꯔꯦ꯫ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃ ꯐꯪꯖꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯐꯪꯕꯗ ꯑꯩ ꯏꯄꯥꯝꯗ ꯂꯩꯔꯝꯃꯤ꯫ ꯏꯄꯥꯝꯗ ꯂꯩꯗꯅ ꯑꯩ ꯏꯃꯥꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯃꯈꯥꯗ ꯑꯩ ꯂꯩꯔꯝꯃꯤ꯫ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯃꯐꯝ ꯑꯃꯗ ꯕꯣꯔꯍꯥꯠ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩ ꯆꯦꯡꯕꯥꯛ ꯃꯨꯔꯤ ꯁꯨꯅ ꯑꯩ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯆꯠꯇꯅ ꯃꯐꯝ ꯑꯗꯨꯒ ꯆꯦꯡꯕꯥꯛ ꯃꯨꯔꯤ ꯁꯨꯗꯅ ꯑꯩ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯦ꯫ ꯅꯨꯄꯤ ꯑꯁꯤ ꯑꯩ ꯊꯥ ꯂꯦꯞꯄꯛꯄ ꯃꯇꯝꯗ ꯃꯪꯗ ꯍꯥꯏ, ꯁꯦ ꯅꯪꯅ ꯀꯪꯉꯤꯕ ꯑꯉꯥꯡ ꯑꯗꯣ ꯄꯣꯛꯑꯦ ꯍꯥꯏꯔꯒ ꯈꯨꯟꯗꯨ ꯅꯤꯡꯊꯧꯅ ꯈꯨꯟ ꯑꯁꯤ ꯀꯥꯏꯅ ꯆꯠꯂꯒ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯆꯠꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯗꯣ ꯄꯣꯛꯑꯒ ꯍꯥꯟꯅꯒꯤ ꯃꯇꯝꯒꯨꯝꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯀꯤꯕꯅ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯟꯗꯨꯒꯤ ꯃꯤꯡꯗꯤ ꯂꯩꯁꯪꯈꯣꯝꯕ ꯀꯧꯏ꯫ ꯃꯉꯣꯟꯗ ꯍꯥꯏ, ꯕꯟ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯀꯨꯝꯍꯩ ꯅꯣꯡꯃꯥꯏ ꯌꯦꯡꯉꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯄꯨꯕꯤꯔꯒ ꯃꯥꯟꯗꯣꯞ ꯑꯃ ꯂꯩꯔꯝꯃꯤ, ꯂꯥꯏꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏ, ꯁꯨꯝ ꯍꯥꯏꯅ ꯅꯪꯒꯤ ꯅꯆꯥꯗꯣ ꯄꯣꯛꯑꯦ ꯍꯥꯏꯔꯒ ꯈꯨꯟ ꯀꯥꯏꯅ ꯆꯠꯀꯅꯤ, ꯆꯠꯂꯕꯩ ꯃꯇꯨꯡꯗ ꯅꯪ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯄꯥꯟꯒꯅꯤꯍꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯍꯟꯗꯨꯅ ꯍꯥꯏꯕꯤꯔꯛꯏ, ꯅꯪꯅ ꯀꯪꯉꯤꯕ ꯑꯉꯥꯡꯗꯣ ꯅꯨꯄꯤ ꯄꯣꯛꯀꯅꯤ, ꯅꯪ ꯂꯝ ꯐꯪꯒꯅꯤ, ꯑꯗꯨꯒ ꯅꯪ ꯍꯥꯟꯅꯒꯤ ꯃꯇꯝꯒꯨꯝꯅ ꯄꯥꯟꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ, ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦꯅꯦ ꯏꯕꯟ ꯍꯥꯏꯕꯗꯨ, ꯋꯥꯔꯨꯅꯨ, ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ, ꯑꯐꯕꯅꯤ ꯍꯥꯏꯕꯗꯨꯗꯩꯗꯤ ꯑꯩ ꯁꯨꯝ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯣ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯦ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯄꯥ ꯑꯁꯤ ꯊꯥ 2 ꯃꯐꯝ ꯑꯃꯗ ꯑꯩ ꯁꯦꯟ ꯊꯨꯝꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ, ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯙꯣꯔꯝꯅꯒꯣꯔꯗ ꯆꯠꯈꯔꯦ꯫ ꯁꯦꯟ ꯊꯨꯝ ꯇꯥꯟꯒꯅꯤ ꯍꯥꯏꯅ ꯆꯠꯂꯒ ꯃꯥꯁꯨ ꯁꯦꯟ ꯊꯨꯝꯗꯣ ꯑꯃꯠꯇꯁꯨ ꯐꯪꯉꯛꯇꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯍꯜꯂꯛꯄꯒ ꯃꯥꯅ ꯍꯥꯏ, ꯍꯦ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯍꯣꯖꯥꯏꯗ ꯆꯠꯂꯗꯕꯅꯤ ꯌꯨꯝꯗ, ꯑꯗꯨꯅ ꯂꯣꯏꯁꯜꯂꯨ ꯍꯥꯏꯅ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯅ
ꯒꯥꯔꯤ ꯇꯣꯡꯗꯅ ꯂꯥꯛꯏ ꯂꯥꯛꯑꯒ ꯁꯨꯝ ꯗꯤꯃꯥꯄꯨꯔꯗ ꯆꯪꯉꯦ ꯑꯍꯤꯡ ꯑꯃꯅꯤ ꯂꯩꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯍꯣꯖꯥꯏꯗ ꯏꯄꯥꯝ ꯗꯝꯗꯝꯗ ꯑꯩ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯆꯍꯤ ꯑꯅꯤ ꯑꯍꯨꯝ ꯃꯔꯤꯁꯦ ꯑꯩ ꯏꯄꯥꯝꯗ ꯑꯩ ꯄꯨꯟꯅ ꯂꯧ ꯁꯨꯅ ꯌꯥꯎꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤꯁꯨ ꯏꯕꯨꯡꯁꯤꯡ ꯏꯄꯥꯁꯤꯡ ꯃꯧꯁꯤꯡ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯥꯏ ꯌꯣꯟꯁꯦ ꯌꯥꯝꯃꯛꯑꯦ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯃ ꯇꯣꯉꯥꯟꯅ ꯑꯩꯁꯨ ꯃꯐꯝ ꯑꯃ ꯐꯤꯔꯦꯞ ꯑꯃ ꯇꯧꯖꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯕꯒ ꯏꯃꯥꯒꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯣꯏꯗꯤ ꯅꯪꯒꯤꯁꯨ ꯑꯃ ꯇꯧꯖꯔꯣ ꯍꯥꯏꯗꯅ ꯑꯩ ꯌꯨꯝ ꯀꯩ ꯁꯥꯗꯅ ꯁꯨ ꯆꯠꯇꯅ ꯑꯩ ꯉꯝꯖꯕ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯑꯩꯁꯨ ꯃꯇꯝꯗꯨꯕꯨ ꯂꯦꯟꯈꯤ ꯑꯗꯨꯝ ꯍꯥꯏꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯑꯩ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯂꯂꯣꯟꯕꯤ ꯏꯇꯤꯛ ꯆꯠꯂꯝꯃꯤ ꯆꯠꯄꯗꯒꯤ ꯑꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯩꯒꯤꯗꯤ ꯏꯕꯨꯡꯅꯤ ꯑꯗꯨꯕꯨ ꯃꯥꯛꯁꯤ ꯏꯄꯥꯁꯨ ꯁꯛꯑꯕꯅꯤ ꯏꯕꯨꯡꯁꯨ ꯁꯛꯑꯕꯅꯤ ꯃꯥꯅ ꯍꯥꯏꯈꯤ ꯂꯥꯏꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯥꯁꯤ ꯃꯥꯅ ꯍꯥꯏ ꯌꯦꯡꯉꯣ ꯅꯣꯏꯅ ꯈꯥꯗꯦꯟ ꯑꯂꯤꯕ ꯑꯅꯧꯕ ꯍꯥꯏꯅ ꯗꯤꯜꯂꯤ ꯕꯖꯥꯔ ꯀꯥꯔꯤꯕꯁꯦ ꯅꯣꯡꯃꯗꯤ ꯅꯣꯛꯇꯨꯝ ꯕꯖꯥꯔ ꯈꯥꯗꯦꯟ ꯑꯅꯧꯕꯁꯦ ꯃꯤꯇꯩꯂꯣꯟꯅ ꯈꯥꯗꯦꯟ ꯑꯅꯧꯕ ꯍꯥꯏ ꯑꯁꯤꯒ ꯗꯤꯜꯂꯤ ꯕꯖꯥꯔ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯗꯤꯜꯂꯤ ꯕꯖꯥꯔ ꯐꯪꯒꯅꯤ ꯅꯪꯁꯨ ꯈꯥꯗꯦꯟ ꯑꯂꯤꯗ ꯆꯠꯇꯅ ꯄꯣꯠ ꯆꯩ ꯂꯂꯣꯟꯕꯗꯣ ꯊꯥꯗꯣꯛꯇꯅ ꯅꯣꯡꯇꯨꯝ ꯕꯖꯥꯔꯗ ꯐꯝꯃꯨ ꯃꯐꯝ ꯑꯃ ꯀꯜꯍꯧ ꯀꯜꯂꯒ ꯑꯗꯨꯒ ꯅꯪꯁꯨ ꯍꯥꯏꯗꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯇꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩꯁꯨ ꯈꯜꯂꯛꯑꯦ ꯆꯨꯝꯒꯗꯔꯥ ꯏꯕꯨꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯅ ꯗꯤꯜꯂꯤ ꯕꯖꯥꯔ ꯑꯁꯤꯒ ꯆꯦꯝꯄꯥꯛꯀꯤ ꯁꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯩꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯦ ꯗꯦꯕꯥꯅꯟꯅ ꯆꯦꯝꯄꯥꯛ ꯌꯣꯜꯂꯦ ꯅꯟꯗꯄꯨꯔꯒꯤ ꯕꯥꯃꯣꯟ ꯗꯦꯕꯥꯅꯟꯅ ꯆꯦꯝꯄꯥꯛ ꯌꯣꯜꯂꯤ ꯔꯥꯖꯨ ꯃꯄꯥꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯗꯅ ꯑꯩꯈꯣꯏꯁꯦ ꯅꯣꯛꯇꯨꯝ ꯕꯖꯥꯔꯒꯤ ꯗꯤꯜꯂꯤ ꯕꯖꯥꯔꯁꯤ ꯑꯩꯈꯣꯏꯅ ꯐꯝꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤꯐꯥꯎꯗ ꯗꯤꯜꯂꯤ ꯕꯖꯥꯔꯁꯤ ꯅꯣꯛꯇꯨꯝ ꯕꯖꯥꯔꯒꯤ ꯗꯤꯜꯂꯤ ꯕꯖꯥꯔ ꯑꯣꯏꯈꯔꯦ ꯍꯧꯖꯤꯛꯁꯨ ꯗꯤꯜꯂꯤ ꯕꯖꯥꯔ ꯑꯣꯏꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯒ ꯁꯨꯝ ꯆꯠꯂꯛꯄꯅ ꯏꯕꯨꯡꯅ ꯍꯥꯏ ꯇꯥꯆꯧꯁꯤꯅ ꯍꯩ ꯑꯝꯇꯣꯂꯥꯗ ꯅꯥꯁ ꯅꯨꯄꯤ ꯗꯥꯛꯇꯔ ꯀꯨꯝꯃꯛꯀꯅꯤ ꯃꯤ ꯑꯃ ꯃꯊꯧ ꯇꯥꯏ ꯄꯤꯌꯨ ꯍꯥꯏꯅ ꯍꯦꯛ ꯅꯪꯕꯨ ꯊꯕꯛꯁꯦ ꯁꯨꯍꯧꯔꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯅꯪꯅ ꯄꯥꯏꯍꯧꯔꯕꯗꯤ ꯐꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯩꯅ ꯍꯥꯏ ꯀꯔꯤ ꯋꯥꯅꯣ ꯇꯥꯆꯧ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯨꯅ ꯇꯥꯅ ꯆꯥꯕꯅꯤꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯁꯨꯔꯨꯔꯒ ꯑꯩꯕꯨ ꯅꯪꯒꯗꯔꯅꯦ ꯍꯦ ꯀꯔꯤꯒꯤ ꯅꯪꯉꯣꯏꯗꯣꯏꯅꯣ ꯆꯪꯍꯧ ꯁꯨꯇ ꯁꯨꯍꯧ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯁꯨꯔꯕꯗꯤ ꯋꯥꯁꯨ ꯋꯥꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯅꯪ ꯑꯐꯕ ꯂꯥꯛꯀꯅꯤ ꯆꯪꯍꯧꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯗꯨꯒ ꯗꯣꯔꯃꯥꯗꯤ ꯀꯌꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯂꯨꯄꯥ 50 ꯂꯨꯄꯥ 50ꯁꯦ ꯑꯁꯤꯒꯁꯨ ꯄꯤꯗꯦ ꯀꯗꯥꯏꯗ ꯄꯤ ꯍꯥꯏꯗ ꯅꯣꯒꯥꯎ ꯇꯥꯅ ꯆꯠꯂꯤ ꯊꯥ 3 ꯐꯔ 150 ꯑꯩꯅ ꯂꯨꯄꯥ 100ꯁꯦ ꯄꯨꯔꯒ ꯚꯔꯥꯗ 50 ꯆꯥꯝꯃ ꯍꯜꯂꯛꯏ ꯁꯨꯝ ꯍꯥꯏꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯨꯕꯗꯨꯒ ꯅꯣꯡꯃꯗꯤ ꯑꯁꯨꯃꯥꯏꯅ ꯗꯣꯁꯥ ꯑꯃꯁꯨ ꯅꯪꯉꯤ ꯀꯔꯤ ꯗꯣꯁꯥꯅꯣ ꯍꯥꯏꯕꯗ ꯅꯥꯁ ꯅꯨꯄꯤꯒꯤ ꯃꯌꯥꯝꯒꯤ ꯑꯦꯐꯦ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯗꯅ ꯂꯥꯟ ꯄꯥꯇꯤꯔꯛꯄ ꯃꯇꯝꯁꯤꯗ ꯈꯠꯅꯔꯦ ꯅꯪꯅ ꯃꯥꯡ ꯊꯥꯡꯕ ꯑꯩꯅ ꯇꯨꯡ ꯊꯪꯕ ꯇꯨꯡꯗ ꯂꯩꯔꯝꯕ ꯅꯪꯅ ꯃꯥꯡ ꯊꯪꯕ ꯍꯥꯏꯅ ꯈꯠꯅꯔꯛꯄꯗꯒꯤ ꯕꯥꯏꯗꯦꯎꯅ ꯁꯥꯎꯗꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯔꯦ ꯅꯣꯏꯒꯤ ꯄꯩꯁꯥꯗꯣ ꯗꯣꯔꯃꯥ ꯄꯤꯅꯃꯔꯣꯏ ꯅꯣꯏ ꯈꯠꯅꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ 3-4 ꯇꯥꯔꯕ ꯄꯩꯁꯥ ꯄꯤꯗ꯭ꯔꯦ ꯊꯣꯡ ꯂꯣꯜꯂꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯝꯅ ꯇꯧꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯍꯣꯖꯥꯏ ꯂꯪꯀꯥꯅꯤ ꯍꯟꯗꯣꯔꯤꯁꯦ ꯕꯥꯏꯗꯦꯎ ꯑꯩꯈꯣꯏꯗꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ ꯂꯦꯛꯀꯗꯣꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯆꯥꯗꯣꯔꯤꯁꯦ ꯑꯗꯨ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯖ ꯈꯣꯠꯆꯗꯅ ꯇꯧꯔꯛꯄꯗꯒꯤ ꯕꯥꯏꯗꯦꯎꯗꯨꯁꯨ ꯈꯜꯂꯛꯇꯅ
ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯅ ꯄꯩꯁꯥꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯕꯣꯍꯤꯁꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯊꯥꯡꯒꯠꯂꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯑꯩꯒꯤ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩꯒꯤ ꯕꯣꯍꯤꯁꯤꯅ ꯃꯈꯥ ꯊꯝꯈꯔꯦ ꯃꯥ ꯎꯏ ꯑꯩꯒꯤ ꯕꯣꯍꯤꯗꯣ ꯁꯠꯂꯒ ꯃꯥꯅ ꯑꯩꯅ ꯁꯥꯏꯟ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯄꯤꯔꯛꯑꯦ ꯑꯗꯨꯗꯒꯤ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯄꯤꯅꯔꯛꯇꯅ ꯍꯜꯂꯛꯄꯗ ꯄꯨꯡ 5-6 ꯇꯥꯔꯦ ꯑꯗꯨꯒ ꯃꯄꯥꯅ ꯃꯣꯇꯣꯔ ꯁꯦꯟꯗꯤꯡꯒꯠꯇ ꯑꯩꯕꯨ ꯉꯥꯏ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯛꯄꯗꯤ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯌꯥꯗꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯊꯦꯡꯗꯣꯛꯈꯔꯦ ꯍꯥꯏꯗꯅ ꯑꯁꯨꯝ ꯍꯥꯏꯅ ꯈꯣꯡꯅ ꯅꯣꯡꯇꯨꯝ ꯕꯖꯥꯔ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯅꯣꯡꯇꯨꯝ ꯕꯖꯥꯔ ꯌꯧꯔꯒ ꯌꯨꯝꯗ ꯈꯣꯡꯅ ꯇꯞꯅ ꯂꯥꯛꯑꯦ ꯋꯥꯔꯤ ꯋꯥꯈꯣꯡ ꯁꯥꯟꯅꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯗꯣꯔꯃꯥꯗꯣ ꯑꯗꯨꯅ ꯈꯔ ꯍꯦꯟꯒꯠꯂꯛꯑꯦ ꯆꯥꯝꯗꯒꯤ 200 ꯌꯧꯔꯦ 200ꯗꯒꯤ 300 ꯌꯧꯔꯦ ꯑꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯂꯨꯄꯥ 1,800 ꯌꯧꯔꯛꯑꯦ 1,800 ꯌꯧꯔꯛꯄ ꯈꯔꯅꯤ ꯆꯍꯤ 2 3 5 6 ꯃꯇꯨꯡꯗꯗꯤ 3,000 ꯍꯦꯟꯒꯠꯂꯛꯑꯦ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯐꯪꯍꯧꯗ꯭ꯔꯦ ꯊꯥ 1 2ꯗꯤ ꯐꯪꯍꯧꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯁꯥ ꯍꯥꯏꯕꯗꯣ ꯊꯣꯛꯂꯛꯇꯅ ꯑꯁꯥꯅ ꯃꯣꯏꯅ ꯁꯨꯅꯤꯡꯕꯅꯤꯅ ꯃꯣꯏꯒꯤ ꯊꯕꯛꯇꯣ ꯄꯤꯊꯔꯛꯄꯗꯒꯤ ꯑꯗꯨꯅ ꯑꯁꯥꯅ ꯁꯨꯈꯔꯦ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯁꯤꯕꯈꯩꯅ ꯁꯤꯈꯔꯦ ꯂꯩꯍꯧꯕꯅ ꯂꯩꯍꯧꯔꯦ ꯁꯤꯈ꯭ꯔꯁꯨ ꯏꯆꯥꯅ ꯏꯁꯨꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯉꯁꯤꯐꯥꯎꯗ ꯑꯁꯥ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯐꯪꯗ꯭ꯔꯤ ꯄꯩꯁꯥꯁꯦ ꯁꯨꯝ ꯍꯥꯏꯅ ꯋꯥꯅ ꯁꯨꯝ ꯂꯦꯜꯂꯛꯄꯅ ꯑꯗꯨꯅ ꯉꯁꯤ ꯂꯦꯜꯂꯛꯄꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯀꯩꯊꯦꯜꯗꯒꯤ ꯑꯩꯅ ꯃꯣꯂꯣꯔꯣꯇꯤ ꯇꯧꯅ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯁꯦ ꯆꯥꯎꯅꯕ ꯃꯍꯩ ꯕꯤꯗ꯭ꯌꯥ ꯇꯝꯗꯅ ꯊꯥꯖ ꯌꯣꯟꯖꯗꯅ ꯃꯧꯁꯤꯡ ꯊꯤꯕ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯃꯤꯠꯁꯨ ꯎꯈꯤꯗ꯭ꯔꯦ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯐꯝꯕ ꯅꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯇꯧꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯏꯁꯣꯔꯒꯤ ꯈꯔ ꯑꯌꯦꯠꯄ ꯂꯩꯔꯦ ꯑꯗꯨꯅ ꯏꯁꯣꯔꯁꯦ ꯅꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯆꯪꯖꯔꯒ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯟꯗꯒꯤ ꯈꯨꯔꯨꯝꯖꯗꯅ ꯑꯩ ꯉꯁꯤꯐꯥꯎꯗꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯄꯨ ꯇꯦꯛ ꯀꯥꯏꯗꯅ ꯂꯩꯗꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯌꯥꯗ ꯈꯨꯔꯨꯝꯗꯅ ꯉꯁꯤꯐꯥꯎꯗꯤ ꯑꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ